Richa Punupu Kurumjari September Gitang Amadagi Chathara Riba Anova Lalong weaponized drone season arga bomb thada bam surface to surface missile bu season aduna tawrakli ba lalong mamangi chahi haurak padasu megi home minister Amit Shah na laku matamda maikai tarani thoi taram dagi coordinated attack tawrakhiba aduga chapmana bagi mong handak tawrakli ba attack se masi aikoina line lokhom thokti Hapta amani de loisan ba yaram ba Iran amabu ngasi bhaw chatha lei ba se Manipur bu thugai ge identity politics ta exclusivist oi ba furuk ki oi ba khur ba mi yeng de yeng ga Manipur ge thugai ra ke hai ba adugum ba rajniti adugum ba politics to madu ga khusam na ra ga chatpa ama yawi hai ba se koina khang na bo wani lefan ge hai de lefal lam do ba Iran Kapthar iba jaga si da kana karamba forces sing han station taraga lay haiba layna 60,000 lising umpu ina changraba lanmi layna lefal latraba amasung hanjan tangkak kaya da taraga la iba masigi lance masigi aroi ba yamna maru oi ba tangkak ama madugi wamang yalak violence ni sigi thoi ba nungmai kapasi katang hoi leibam thokte Kari mathang di move tawra kani haiba se mangjaw na khoina khalo gadaba ma changi handak tawra iba se kapthar iba se mase aina sung khanjabada tumina leramba government of India gi kariumba step ama loba yana na bagi silakpa madugi lalong ama oigadra haiba si aina khanjai maini khanjariba maramdi state amagi lenga ama leibudubu mapangan sondaraga lokthokhraba matungda use and throw season arga langthokpa yabugum Nathaina Tamaga Furup Anibu Taptaina Kana Halaga, Amuk Madugi the break, Amataka, Nataptaina Kalaga, Punjan Bayara, Roy, Haiba, Adumbo, Wakalona, but Tahalaga, Madu the Yumfam have a separate musician. Akoi this device yam deep boy gra. And a Punbaya, Roy, Haiba, Madugi Ploitana, Bahana, Silapa Plot, Amada. Tawrakpa rajniti gi anoba khongthang ama changa pa yabagi achoba saro ama lei have se myam na masi koi alert oi ma changi chahi ama helaba thatara tu horaba matam sida isagi leingak leina ngakchaba ngamaktraba Delhi na control tawraga la aba 60,000 lising umpuina leba 5,000 gi hare ngasi bhawa lepa leitana Uchit Tawaidana, no may caption and Tawraliba Poser, Mase, I coin a tenor river say Manipur to I gay Hainak Tauriba politics that Chumnagi Frup Amagi Mase Adugi, Laraba Kudam Nihalak Tauri said, normalize oire, normal oire, hide he Tatara Taru, Sayam Chinable and Jack Musiki Lansigi, Layrakriba, Asiana took the Nasiba with the Tauriba, Masigi, Kongjang Ser. Must government of India must take full responsibility. Aduga makoina 1,000 giba troops 60,000 singi full accountability say must say lakri bhawa ko miyam changna masigi pressure amato changi ire chapunumak akiba adagi no to yaw da bida Manipur thugai gi haina folak liba politics to gi violence ni adugi hinsa ni haiba se Shop do not quite Hamina Bumchangi, Aduga government of India, say, man responsible, Logadavani, man at Sabatpa, puppet, cannot tangle laga. Akogi, Satrap Haitare, Moon Sinabaya, Mikra, Manipu, the Tohalaga, Sanabili Lado, Miam, Mikop told Abani Jikti, Aduna Nui responsibility, low government of India, knowing that all say, Kudakta crackdown, Droga, Manipu, Tugai, Haiba politics, Mayokta, I quite communally, Oiba. Political project demand amat tapiroi haina sel na chumnagi rhetoric ta territorial intigity ngakene donate clear cut oina haiga dabani communal politics se yumpham moiba demand amat tapiba yaroi haiba wai haiga dabni rhetoric ta territorial intigity ngakene sid ngang na laba maktani akoi khangi article 3 ta thugai ba yai bse madu thugai ba su yaroi haiba se akoina sangjana na ba madu gi historical political moral legal responsibility la yai bse hanjan akoi mukhoi da hairaga mayam changna Akiba Yaugabida Haibama Machangani Natragadi
Akoibu, Asukin Leraba, Iramdam, Chahi, Lising and Leraba, Iramdam, Sida, Furuk Masin, the divide and rule, Torga Toropadugi, policy season, Naraga Kariuma, political agenda, myself, Tonoba Toropato, Akoibu, Kangi, government of India must hold responsibility for the death and the destruction in the state of Manipur, because you have 60,000 soldiers stationed in Manipur for 16 months. You may have your puppet regimes in the state of Manipur, but it is your command. Everybody knows that it is the command of the government of India which is at the helm of affairs. Aduna masigi responsibilities. I appeal to the government of India, treat Manipur as part of India as it is, and show the respect that and the dignity that the people deserves in the state of Manipur, and immediately crack down and say that there is no politics based on communal agendas will be entertained by the government of India. Clear cut haibiraga mase makoi na thingjan mama changi masi akoi miam pulak ona haimina si haibasi ai haizaraga miam da mitna singna lebiu haibase ai appeal tawjage thagat chari.